ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯒꯤ ꯕꯥꯏꯑꯣꯒꯤ ꯅꯣꯠꯕꯨꯛꯇꯣ ꯑꯗꯨꯝꯇ ꯋꯥꯏꯍꯧꯒꯦꯕ ꯍꯣꯏ ꯄꯤꯒꯦ ꯏꯇꯥꯎ ꯁꯦ ꯏꯇꯥꯎ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕ ꯁꯤꯕꯣ ꯌꯥꯎꯔꯕꯅꯦ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯊꯦꯡꯛ ꯌꯨ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤ ꯍꯣꯏ 이붕어, 넌부 끄덕러게. 너랑 수석사대 하이. 끄덕부 여러게 넌부. 바보 이사지 khara nungaitadana tawbane koksu khara ngauri ngauri tawe chak chaning dadana chadrabane babu 아두디 넌 빠붕다 하이버 끄덕이. 너 피너롤 세설으로. 독터 세세. 헤이 마마, 넌부 따브로. 암터 톨록 라오네. ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯕꯥꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ 너사 누빠는 마상암대 하이버시. 넌부 nga랑 하이버 끄덕게. 짝가도 꼬노통. 루설루로소. 독터 세세. babu khoi ma je pakhar khani ye ai ke chu dau deba ngasi dine doctor chatlogum seba babu sande doin chatla seba ngasi di skun gi te su le yeba babu ima chau san bi ro ai su skun chatna bolo su lukhi ke 마마, 싹둘러 실루소. 아시 타박 싹가담 이루자 토우라게. 싹둘러 실루고. ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ima ai skun chatlage ꯉꯥꯏꯈꯣꯅꯦ ꯆꯥꯛꯀ ꯆꯥꯒꯣꯅꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯑꯒꯦ ima ai chak lamdre halagoin charage ba ai lamdre ba chatlage ko ima ꯉꯥꯏꯈꯣꯅꯦ ima kai watlige ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦꯅꯦ ai bu ngam cha gi type ta ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯕꯨꯡꯉꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯃꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯊꯨꯒꯥꯏꯕ ꯐꯠꯇꯦꯀꯣ ima ai soi khare se nambiro ba se ima adudi ai chalu khige ꯍꯣꯏ ꯆꯠꯂꯣ ꯁꯦ ꯊꯦꯛꯀꯠꯂꯣ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯗ꯭ꯔꯣ ꯌꯥꯗꯣꯔꯝꯃꯦ ꯑꯩꯁꯨ ꯊꯦꯃꯣ ꯍꯥ ꯊꯥꯅꯤꯟꯗꯣ ꯉꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯅꯣ ꯈꯪꯗꯦꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯉꯍꯥꯟꯈꯩꯗꯤ ꯉꯟꯅ ꯂꯥꯛꯄꯅꯦ ꯉꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯥꯛꯑꯦꯅꯦ ꯂꯥꯛꯑꯦꯍꯦ ꯍꯥ ꯑꯦ ꯂꯥꯛꯑꯣ ꯇꯧ ꯂꯥꯛꯍꯣꯏ ꯂꯥꯛꯑꯣ ꯅꯪ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯃꯤꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯦꯕ ꯊꯦꯡꯉꯦꯍꯦ la iside ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯊꯦꯡꯉꯩꯗꯨꯕꯣ kaisu tawdeda lao class changos lao ꯇꯥꯎ ꯇꯧ ꯑꯅꯤꯜ ꯀꯩꯗꯧꯔꯒꯦ ꯑꯅꯤꯜ ꯇꯧꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯇꯥꯎ ꯀꯩꯅꯣꯝ ꯇꯧꯁꯦ ꯇꯧꯁꯦ ꯀꯩꯗꯧꯔꯒꯦ ꯇꯧ ꯅꯪ ꯀꯩꯗꯧꯔꯒꯦ ꯇꯥꯎ ꯇꯧ ꯁꯦ ꯇꯧ. ꯍꯧꯒꯠꯂꯣ ꯇꯧ. ꯇꯧ ꯇꯥꯎ ꯍꯧꯒꯠꯂꯣ ꯇꯥꯎ ꯂꯥꯛꯑꯣ ꯈꯔ ꯊꯨꯔꯁꯦ ꯂꯥꯛꯄꯤꯔꯤꯁꯤ ꯊꯥꯅꯤꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤꯀꯣ 호호, 마네. ꯃꯥꯅꯦ ꯏꯕꯨꯡꯉꯣ ꯑꯗꯣꯝꯒꯤ ꯏꯆꯥ ꯊꯥꯅꯤꯁꯦ ꯃꯁꯥ ꯉꯝꯃꯛꯇꯕꯁꯤ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ 누밋 니니 humni기 모망다. 마사 크라 누와이띠. 꼭 ngaw에 하이두나. 아둠 하이라미. ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯊꯥꯅꯤꯁꯦ 하비유 독터. ꯂꯣꯀꯦꯃꯤꯌꯥ ꯍꯥꯏꯕꯗꯤ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯗꯣꯛꯇꯔ ꯑꯁꯦꯡꯕꯔꯣ ꯗꯣꯛꯇꯔ ꯏꯃꯥ ꯄꯥꯈꯠꯄꯤꯒꯅꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯥꯁꯤ ꯂꯩꯅꯥꯁꯦ ꯐꯥꯔꯁ ꯁ꯭ꯇꯦꯖ ꯑꯣꯏꯕꯅ ꯂꯥꯌꯦꯡꯕ ꯉꯝꯕꯒꯤ ꯆꯥꯟꯁꯁꯦ ꯋꯥꯡꯅ ꯂꯩꯔꯤ ꯑꯊꯨꯕꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕꯗꯤ ꯐꯕ ꯉꯝꯒꯅꯤ ꯏꯃꯥ ꯄꯥꯈꯠꯄꯤꯒꯅꯨꯗ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯏꯖꯒꯦꯀꯣ ꯏꯃꯥ ꯁꯤ ꯆꯥꯔꯒꯅꯦ ꯑꯗꯨꯝ ꯐꯖꯈꯤꯅꯤ 14 daysꯇꯤ ꯔꯤꯂꯦꯛꯁ ꯇꯧꯍꯟꯕꯤꯌꯨ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ ꯁꯦ 14 days ꯔꯤꯂꯦꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯠꯃꯦꯟ ꯑꯃꯨꯛꯀ ꯂꯥꯛꯄꯤꯌꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯍꯟꯕꯤꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯍꯟꯗꯨꯅ ꯂꯩꯍꯟꯕꯤꯌꯨ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯕ ꯌꯥꯔꯦ 호이 독터.
ꯊꯤꯝꯕꯣ ꯊꯥꯅꯤꯜꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯔꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯍꯣꯏꯅꯦ ꯉꯍꯥꯟ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯋꯥꯟꯊꯔꯛꯈꯤꯕꯗꯣ ꯑꯗꯨꯗꯤ ꯀꯥꯔꯛꯈꯤꯗ꯭ꯔꯦꯀꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯉꯨꯔꯁꯤꯔꯥ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯏꯇꯥꯎ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯌꯦꯡ ꯁꯟꯗꯦꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ ꯀꯩꯅꯣ ꯍꯣꯏꯁꯦ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯁꯤꯀꯣ ꯑꯗꯨꯅꯦꯕ ꯄꯥꯕꯨꯡ ꯑꯦ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯅꯈꯣꯏ ꯂꯥꯛꯑꯦꯗꯅ ꯂꯥꯎ ꯂꯥꯎ ꯐꯝꯃꯨ ꯂꯥꯎ ꯐꯝꯃꯨ ꯂꯥꯎ ꯐꯝꯃꯨ ꯀꯔꯤ ꯆꯥꯅꯤ ꯆꯥ ꯀꯩꯝ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯥꯕꯨꯡ ꯍꯩ ꯃꯃꯥ ꯁꯪꯒꯣꯝꯂ ꯀꯩꯅꯣꯝꯇ ꯁꯦꯝꯃꯛꯑꯣꯍꯦ ꯌꯥꯝ ꯌꯥꯅꯤ ꯄꯥꯕꯨꯡ ꯐꯔꯝꯃꯤꯅ. ꯑꯩꯈꯣꯏ ꯆꯥꯛ ꯍꯦ, ꯆꯥꯔꯛꯄꯗ ꯉꯥꯏꯔꯤ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯌꯥꯔꯣꯏ ꯊꯛꯈꯤꯒꯗꯕꯅꯤ ꯅꯪꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯃꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯃꯤꯅ ꯍꯥꯏꯒꯨꯝꯅ ꯐꯖꯊꯣꯛꯏꯅꯦ ꯏꯇꯥꯎ ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯀꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯣꯀꯣ ꯏꯇꯥꯎ ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ ꯏꯇꯥꯎ ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ ꯐꯔꯅꯤꯗ ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯕ ꯀꯗꯥꯏ ꯊꯝꯖꯥꯠꯅꯣ ꯑꯩꯕꯨ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ 이마 ꯑꯗꯨꯅꯦꯕ ꯏꯇꯥꯎ ꯊꯅꯤꯟꯗꯤ ꯑꯥ ꯂꯩꯔꯦ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯕ ꯁꯤꯗꯗꯤ ꯃꯥꯗꯤ ꯆꯪꯉꯨꯔꯁꯦ ꯂꯥꯛꯑꯣ ꯊꯅꯦꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕꯗꯨ ꯈꯔ ꯐꯔꯕꯣ ꯀꯩꯅꯣ ꯅꯪ ꯁ꯭ꯀꯨꯜꯒ ꯀꯥꯔꯛꯇ꯭ꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯨ ꯏꯇꯥꯎ 너희 시대 그 더블라이너 자고 썰어 ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯅꯪ ꯀꯥꯎꯔꯕꯣ 까오래 에이 까오래 너희 끄나노 하 너희 끄나노 에이 너희 그때 내는데 자고 썰어 ꯊꯅꯦꯟ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯤꯟꯅꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯂꯥ ꯆꯠꯁꯤꯂꯣ ꯏꯇꯥꯎ 너희 ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯒꯤ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯦ ꯍꯤꯗꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ 이붕어디 그다지 잡히게 ꯊꯣꯛꯈꯤꯕꯅꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣꯁꯨ ꯈꯪꯗꯦ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯩꯈꯤ 그럼 떠오니 떠오시대 독tor 자세 하부수 야대 ꯑꯗꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯇꯥꯎ ꯏꯇꯥꯎꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝꯁꯤꯗ ꯐꯝꯃꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯇꯥꯎ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯗꯤ ꯀꯩ ꯂꯝꯗꯩꯅꯣ
ꯃꯤꯡꯅ ꯀꯩ ꯀꯧꯒꯦ? ꯁꯤꯒꯤ ꯈꯨꯟꯒ ꯊꯪꯅꯔꯤꯕ ꯀꯕꯨꯏ ꯈꯨꯟꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯤ ꯑꯩ ꯀꯕꯨꯏꯅꯤ ꯑꯩꯒꯤ ꯃꯤꯡꯅꯅꯦ ꯀꯥꯝꯁꯨꯡ ꯀꯥꯃꯩ ꯀꯧꯋꯦ ꯏꯇꯥꯎꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯅꯤꯟ ꯀꯧꯋꯦ ꯁꯤꯒꯤ ꯈꯨꯟꯁꯤꯗꯒꯤꯅꯤ ꯑꯗꯣ ꯏꯇꯥꯎꯅ ꯃꯐꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯀꯩ ꯃꯔꯝꯒꯤꯅꯣ? ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯍꯟꯅꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯉꯁꯤꯗꯩꯗꯤ 이바니 이따우 샤나시 ꯍꯣꯏ ꯌꯥꯏ ꯏꯇꯥꯎ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯇꯥꯎ ꯁꯤ ꯐꯣꯇꯣꯁꯦ ꯊꯝꯖꯜꯂꯣ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯐꯣꯇꯣꯅꯤ ꯑꯗꯣ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯁꯦ? ꯏꯇꯥꯎ ꯑꯩꯁꯦ ꯂꯨꯀꯦꯃꯤꯌꯥ ꯐꯥꯔꯁ ꯁ꯭ꯇꯦꯖ ꯅꯥꯔꯕꯅꯤ ꯏꯇꯥꯎ ꯑꯩꯕꯨ ꯂꯥꯌꯦꯡꯕꯗ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ ꯍꯤꯡꯒꯣꯜ ꯐꯥꯎꯕ ꯌꯣꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯤꯡꯈꯣꯜ ꯌꯣꯜꯂꯒ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯔꯕꯅꯤ ꯏꯇꯥꯎ ꯏꯇꯥꯎ ꯍꯦꯟꯖꯟꯅꯁꯨ ꯈꯟꯒꯅꯨꯗ ꯀꯩꯝ ꯇꯧꯔꯣꯏꯕ ꯅꯪ ꯂꯥꯌꯦꯡꯉꯗꯤ ꯁꯣꯏꯗꯅ ꯐꯅꯤꯌꯦ ꯏꯇꯥꯎ ꯍꯤꯡꯈꯣꯜ ꯌꯣꯜꯂꯒ ꯑꯩ ꯂꯥꯌꯦꯡꯂꯅꯤ ꯑꯗꯨꯒ 이마가 ꯄꯥꯕꯨꯡꯒꯅ ꯀꯗꯥꯏꯗ ꯂꯩꯅꯤ ꯑꯩꯒꯤ 이마가 ꯄꯥꯕꯨꯡꯒꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯣꯏꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯁꯦꯜ ꯍꯥꯏꯕꯗꯨꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯇꯥꯡꯅ ꯐꯪꯖꯕ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯅꯪ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯏꯇꯥꯎ ꯂꯥꯌꯦꯡꯁꯦꯕ ꯂꯥꯌꯦꯡꯁꯤꯀꯣ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏ ꯏꯇꯥꯎ ꯏꯃꯥ ꯄꯥꯕꯨꯡꯒꯅ ꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯅꯪꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕ ꯇꯥꯏ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯅꯪ ꯁꯥꯎꯈꯤꯅꯨ ꯏꯇꯥꯎ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯜꯂꯒꯦ ꯏꯇꯥꯎ ꯑꯩ ꯂꯥꯌꯦꯡꯉꯒꯦ ꯏꯇꯥꯎ ꯑꯁꯦꯡꯕꯒꯤ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯗꯣꯔꯦ ꯍꯌꯦꯡꯗꯒꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯅꯤꯌꯦ ꯏꯇꯥꯎ ꯑꯁꯦꯡꯕ नहान ऐके बाबुंगा डॉक्टर उनरुबदो हयिंगदगी ट्रीटमेंट हौरसे हाइरे इता ऐ नाबा फरनिको अदो इता ngasidi अखोय चलुसे इमानसु नंगा वरी सननिंगे हाइये ngasidi चलरोगी इता थेंगे नोंमा नंगा नाबा फरगने नंगी नाबा फबगी रीजन पुरगा लाकपन मितो अदुदा सोयदना चसे ता सोयदनादि चसिको चसे ता ऐ नंगा नाबा फरगा लाकपदो ngairamdoni ko ngairamoi ta hoi ta फरे ता अदो ऐना नाबा फरगा लपा मतमदा नंगी कई लेरो उगे कशुले कनुदा नंग हाना नाबा फखो लेरकने नंगी अपामदा हेरो ओबसे हेरो ओबा ऐ लेरक्तोइनेबा फरे फरे नंगना याद्रबनिना हेइदो ऐदि हम चानिंगी अदु ओइना लेरो होय ता ऐ सोदन लेरके ता ता नंग नाबा फरउको होय ता अदुदी ऐ ngasi gite चटले को इता होय ता इचासिदी लमसांग लाकपगी वारामनी इमा इसिंग लुम्बिरुरगे इचा इरुजनबा
ꯑꯗꯨꯒ ꯉꯁꯤꯗꯤꯅꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ ꯌꯦꯡꯉꯣꯏ ꯂꯐꯨ ꯊꯔꯣꯒꯗꯣ ꯏꯔꯣꯜꯂꯒ ꯆꯥꯁꯤ ꯉꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ ꯏꯃꯥ ꯏꯁꯤꯡ ꯂꯨꯝꯕꯤꯔꯨꯔꯒꯦ ꯍꯣꯏ ꯏꯃꯥ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯄꯥꯕꯨꯡ ꯍꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡꯗꯤ 3:30 ꯇꯥꯒꯗꯧꯔꯦꯅꯦ ꯀꯝꯁꯨꯡꯅ ꯑꯩꯕꯨ ꯉꯥꯏꯔꯝꯃꯅꯤ ꯄꯥꯕꯨꯡ ꯗꯣꯛꯇꯔꯒꯤ ꯆꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯁ ꯄꯤꯔꯛꯑꯣꯕ ꯄꯥꯕꯨꯡ ꯆꯦꯗꯤ ꯑꯁꯤꯗ ꯌꯥꯎꯕꯅꯤꯅꯦ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯌꯣ ꯑꯩ ꯀꯝꯁꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯄꯥꯕꯨꯡ ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯆꯠꯂꯤꯀꯣ ꯄꯥꯕꯨꯡ ꯍꯥꯏꯃ ꯅꯪꯕꯨ ꯍꯜꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯠꯂꯨꯅꯦ ꯍꯩꯃ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏ ꯃꯃꯥ ꯆꯥꯛꯀꯗꯨ ꯂꯣꯏꯁꯜꯂꯨ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒ ꯆꯥꯕ ꯌꯥꯅꯕ ꯀꯝꯁꯨꯡꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯃꯥꯗꯤ ꯈꯣꯡꯅꯥꯡꯈꯣꯡꯗꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯌꯦꯡꯃꯛ ꯑꯩ ꯀꯝꯁꯨꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯇꯥꯗꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯇꯥꯗꯥ ꯁꯤꯒꯤ ꯃꯤꯁꯦ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯅꯨꯄꯤꯗꯨꯔꯣ ꯅꯨꯄꯥꯗꯨꯔꯣ ꯅꯨꯄꯥꯁꯤꯅꯤ ꯇꯥꯗꯥ ꯅꯪꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩ ꯃꯥꯒ ꯌꯥꯝꯅ ꯇꯤꯟꯅꯩꯌꯦ ꯑꯩ ꯊꯥ 3ꯃꯨꯛ ꯂꯥꯌꯦꯡꯕ ꯆꯠꯂꯨꯔꯦ ꯑꯣ ꯑꯩꯅ ꯅꯥꯕ ꯐꯔꯒ ꯍꯜꯂꯛꯄꯗ ꯃꯥꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯉꯥꯏꯔꯝꯗ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯀꯥꯝꯁꯨꯡꯗꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯗꯥ ꯃꯗꯨ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯤ나 ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯣꯏ ꯇꯥꯗꯥ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ 이nnꯔꯣ ꯑꯩ ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯛꯀꯦ ꯂꯥꯛꯑꯣ ꯆꯪꯉꯣ 이붕어 ꯌꯦꯡꯉꯣ ꯇꯨ ꯎꯔꯦꯗꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥꯈꯛ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯂꯝꯕꯅꯤ ꯃꯆꯦ ꯑꯁꯤꯅ ꯃꯧꯄꯥꯁꯦ ꯌꯣꯛꯂꯛꯈꯤꯕꯅꯤ ꯀꯥꯝꯁꯨꯡ ꯀꯥꯝꯁꯨꯡ ꯇꯥꯔꯦ ꯏꯆꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯅꯁꯥ ꯉꯝꯗꯦꯁꯨ ꯍꯥꯏ ꯀꯗꯥꯏ ꯆꯠꯄꯅꯣ ꯑꯩ ꯄꯥꯝꯗ ꯆꯠꯀꯦ ꯊꯦꯡꯉꯦ ꯖꯤꯡꯄꯨꯏꯅ ꯑꯩꯕꯨ ꯁꯥꯎꯔꯝꯃꯅꯤ ꯑꯦ ꯃꯗꯨꯒꯤ ꯍꯟꯅꯨꯕ ꯖꯤꯡꯄꯨꯏꯗꯣ ꯅꯨꯡꯁꯤꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕꯗꯣ ꯇꯣ ꯀꯔꯤꯒꯤ ꯄꯉꯥꯡ ꯉꯥꯡꯕꯅꯣ ꯄꯣꯊꯥꯔꯒ ꯂꯩꯌꯣ ꯑꯩ ꯆꯠꯀꯦ ꯉꯟꯅ ꯍꯜꯂꯛꯀꯦꯀꯣ ꯆꯪꯉꯣ ꯄꯣꯊꯥꯔꯣ ꯆꯠꯂꯣ ꯀꯥꯝꯁꯨꯡꯒꯤ ꯔꯤꯖꯜꯁꯦ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ
ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯦ ꯖꯨꯡꯖꯨꯡ ꯑꯦ ꯏꯆꯦꯆꯣ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯀꯥꯝꯁꯣꯡ ꯀꯥꯝꯁꯣꯡ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯔꯁꯤ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯏꯆꯦ ꯏꯟꯕꯤꯒꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯅ 이제 얌하웨 이제 아이 복식 그놈 따위 이제 복시함자 이제 자실로 세 자실로 그리스도로 ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ 이봉아 ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ 다다 ꯑꯩ ꯆꯠꯂꯒꯦ 이봉아 이봉아 다 감성 마이코 나 말이 실락하노 뚱한두나 이원데 양카노 그리고 너나 한니 연락하디 아이기 컨젠 따와 펑다부터 나타나 아이기 saktam수 우바 펑 하와이에나 아잉 만난기 나낙다 라키바기 마람 난 ඛangaba natra 아이기 분치기 와리가 낭기 분치기 와리가 마네이 해버세 낭수 ඛangaba natra ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯖꯕ ꯑꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯋꯥꯈꯜ ꯃꯅꯤꯡ ꯍꯜꯂꯣꯏꯗꯕꯅꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯣꯏꯗꯕꯅꯤ ꯗꯥ ꯅꯪꯗꯤ ꯑꯐꯕꯗꯣ ꯑꯣꯏꯔꯛꯎꯀꯣ ꯗꯥ 제 ꯅꯪꯅ ꯄꯥꯝꯖꯕ ꯑꯩꯗꯣ ꯂꯩꯔꯛꯑꯕꯅꯤꯗ ꯃꯗꯣ ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯗꯣ
ꯃꯥꯡꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ ꯑꯩꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯕ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯐꯝꯗ ꯀꯞꯄꯤꯔꯛꯎ ꯑꯗꯨꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯏꯇꯥꯎ ꯑꯩ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯍꯥꯏꯒꯦ इताव आई 60% क्योर हो रही इताव आई नाब फरबने इताव आई नाब फरगा अखोई की युम चचे आई दाइने इताव अथुका कई किलो इताव आई की नुंगाइरबा मतम मसिदा काइना बगी मसाक पिरिबा करिगिनो इताव ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯑꯁꯤꯕ ꯊꯋꯥꯏꯒ ꯇꯥꯏꯕꯪ ꯃꯤꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯕ ꯌꯥꯗꯦ ꯑꯩꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯦ ꯏꯇꯥꯎ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯀꯥꯏꯅꯔꯁꯦ ꯏꯇꯥꯎꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯃꯤꯡꯁꯦ ꯏꯇꯥꯎꯒꯤ ꯏꯆꯥꯗ ꯊꯣꯟꯕꯤꯔꯛꯎꯀꯣ ꯃꯇꯝꯗꯨꯗ ꯊꯋꯥꯏ ꯑꯩꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯖꯒꯦ ꯑꯩ ꯑꯗꯨꯁꯨ ꯃꯇꯝꯗꯨꯗ ꯀꯞꯄꯤꯔꯛꯎꯀꯣ इताव हैसे नफम द कचरबने इताव कमसुम चलसलो